Churachandpur district ki Lailoi 5 village Dongyang amadi Bisnupur district ki Manipur Turel Mapanda Maitei singna leramba haujikna kuki singna khudum chanchan khraba kumbi gi napat fauba kuki militant sing changsilaktuna sugnuda bom amadi nongmai kapsilaktuna landarakpa ngasi fauba lepa leitri ngarang numidang su Dongyang romdagi kuki militant singna kaplakpa bom sing sugnu makha lekai amadi sugnu gi Turel Mapanda leiba yum kayada tasinbadagi yum kai kaya amangata thoki asokapan misiminana chingbadi ngasi faubadi yauba leitri kuki militant singna sakti leiraba bom amadi nongmai kapsilakiba aduda mafam aduda leiriba BSF nasu marakta khuthanki makata na khungakpa sing amadi kuki militant singagi nakalani gi marakta ngasi fauba leptana nongmai kapnari sugnuda kuki militant singna lepa leitana haujiksu bom yauna nongmai kaya kapsilakiba adugi matangda Manipur Police ki IG Themthing ngasangbana luchingba police ki makok thongba kaya su laktuna haujik orakliba fibam asigi matangda watana baga loinana kupna yengsinki